Aigi ming Gaitri chanu sarangthem mamagi mingna sarangthem puspa babagina sarangthem ragumani maitai. Aina hantak chacharu buse Bangkok ta sinba United Nations Simulation Best Diplomat Conference ki General Assembly da aina India gi represent tawa phangchabane. Adukan da hantaki topic se global water crisis tai adu matang da dum global gi thoi issue sida khoi India da kai haining ba khotning ba habi matang da dum comment pina bane adumaina agi su India gi mai kai da gi si yaning de moi gi bot kai kai su mam tawe adu da su moina pukhalak pa da ina sigi bot sida si yaning de tawba adu da su aina India gi dum phazana tawsana me do mainly oina id culture gi background gi su lak chabane se Manipur University of Culture da umang la herawa department da master tawzabane auduna aina cultural day nimita ingonda chance am khak pibi dung kanda ina khoi Manipur gi culture gi matang da su khara haizarame du hauzik thoiba current issues ki matang sta su more than 100 countries ki mathak ta lakpa delegates sing du gi mamang da ai gi ngamchaba khara di ai dum haizarame duga aina adu da su khoi kajing leke kai shelaga traditional attire se tawraga aina present tawbu kanda su mayamna taseng na India represent tawbu lakpa ni hab kanda moin su thaza de ba ai dress ura kanda angak pa masu oi bi ge do aina sumaina chatpa hai se United Nation gi moi conference am da yauza ba hai se yamna paisa gi mathau siam oi ge do da khoi gi ngasi sin biri ba NCC akhoi shi club sina su yamna chauna mating pang bi duga ngasi ai gi sumaina reception program ga tawbi ba se da ai haninga letana thaga chari Purgi culture se khoi Manipur maitai haiba purup se khoi gi we have our own language our own script and history khoi gi loin mak suna leizaba purup ama khangne tu tar khoi se extinct torok pa yaba gi mo ong da su leiba se sigi damang ta soina main oina sigi cultural days da rise tawzaram eduga global water crisis ki dadi world gi pulap phamina rakan da kai pami kai khalli haibani na aina sudum moina puthorok pa kan da aina yaning ba point na yaningi yaning da ba kan da aina Indian amoini yaning de sumaina hairamba